Ngarangdagi hona chungmairong talaiba classic grande da chattharakpa ONCOCON Conference English ngani kunmanga ngasi loisinbagi thouram pangthokhre North East Chapter of Indian Society of Hematology and Transfusion Medicine We Care Foundation amadi American Oncology Institute Babina Specialty Hospital ga punna khosamnaduna Society of Medical Oncologists of India na sinduna pangthokiba conference adu loisinbagi thouram aduda medical tamliba mahairoi kunithoi na saruk yaba quiz competition ama pangthokiba loinana atopa state asingdagi lakpa faculty kayana oncology amadi bone marrow transplant gi mari leinaba topic singda khana nainaki thoram aduga mari leinana ONCOCON English ngani kunmanga gi organizing secretary Dr. Irom Anil na haikibada ngasi khana nainabagi topic sing aduda state asida bone marrow transplant asi mapalam gi hospital singda tawriba singa yengnabada khenaba leite haina mapalam singdagi lakpa doctor singna phongdokiba asimak nungaiba mai pakpa amani masida natana atopa lam kayadasu chokotpagi lamda manglomda Sangsilakli haiki amadi ngasigi asikumdaba program asi pangthoklibagi maramdi medical tamliba mahairoi singna cancer ga mari leinaba subject sing launaba pamnadaba ama uriba asida hairiba subject asi tasengna rewarding oiba subject amani amadi opportunity kaya amasu lei haiba wafam sing phongdokibaga loinana mapalamda chatuna laigengba ngamdrabasu mafam iramdamda leiriba hospital sing asida laktuna yengbiu hainasu makhatake Irang lay rasu layna problem mayam lay rasu layna moina yabidana harau na lakbiram naga 2 days ki program se moina yobiram ni aduga apoi tiksu makha sathajari ngasi ki pung amma makhai adwai de losenjagani aduga apoi ki main pandam di apoi ki horok liba apoi ki naha oiba satra sing mayam da apoi ki hematology oncology have se mayam na kwaidigi pamna base samna have the cardiology gumba adigi gastroenterology gumba endocrinology gumba hek pamna tong to ba aduga cancer ga related web subject hek low gumba na tagana hek pam gumba tawe basi ju yam na lugi wa kisu bekte chang muraga di yam na rewarding web subject ni ana bama kararoidra ana pakalamga chattharakpa have se asudumatik chongthok chaningai ni mapan lamda lai muraga chattharakpa Manipur phaba mayam amsulai aduna akhina toriba another pandamdi horagliba naha jingsida asugumba subject ase lobada asugimadik opportunity lai habuduni aduga aroibada hajening badi Manipur laiba akhigi praja kumba se mapan lamda chatagasu Manipur lai ngagasu magi kudong chabagi matungina bri chacharagasu mapan lamda chatanga mauduba mi singdo aidi mapan da chatanga maudre hana cooking hanbiba to biganu